Meitei sing Imphal Jiribam lambi ki new Kaitel manbi police check post ki hena changba yadre Meitei driver security convoy yaudra baji sarhande haide haukiba sahi 2023 gi May 3 de ki tholak liba irang asi tamna tapna mahausa gi phipam da hanjalakpa haure hairabasu ngasi phawba tampa ki miyoi sing NS37 Imphal Jiribam lambi ki new Kaitel manbi police check post ki hena changba yadre new Kaitel manbi da Kaitel masa ama lairiba asisu irang namaram oiraga haujiksu itak tak tun lehaure lenga ki maikai de ki state asida Santi Thamnaba Honariba Kongthang asiga mari lenana ngasi Paumi Kangbu amana Imphal West ki New Kaitel Manbi ki area da chatkiba khongsat amaga mari lenana New Kaitel Manbi ki police check post da changduna post asida mathau tawriba security person amaga unabada phongdorokibada lambi ase haujiksu malpuba gari sing satok chatsinda khudong thiba nangadra haibagi singnaba leide check post asiga security person singnasu Imphal Jiribam lambi da chatkadaba gari singi driver nikthina masak khangdoklaga chathale garigumba lambi asida Meitei driver sing tangai fadana chattaba yada oiragadi truck sing asibu ngak seliba security convoy marakta yauraga chatle naito moina security yaudna chalhande Meitei sing check post asi phawbudi sangsin bangamli hana phongdorake adubu check post asigi gate wangmada kuki gi miyoi kya satoka sin tawba urakhe New Kaitel manbi da Kaitel masa ama leidiba sisu irang namaram oiraga haujiksu mi itak dak tuna lehauri Kaitel asida posa yonbi amana phongdorakibada haukiba sahi 2023 gi May 3 dagi thokiba irang adugi mamangdadi New Kaitel manbi ki singthakta leiriba kuki sing Kaitel asida kumlaktuna pochai sing mamalgi wafam thidana pulap leirakhibane adubu irang tholakraba matungdadi kuki sing lakhidre haujik lawgi matam oibana lambi asigi moidang po Kaitel manbi ki sing ya nataba singdi law singu gi thabak ningthina chata haure irang na maram oiraga central force deploy tawba yawna security na law suriba sing ningthina ngak sel haure lambi asida sakamari panba gari ayamba Meitei nataba singna chatoka sin tawba urakhi haide Bishnupur District Hospital da angang pok na bagidamak admit tawdana leibi nupi ama doctor yaudana angang unaraba matungda angang adu leikidre haide I am na hypo zadonangi wakhalon amade jelarungi political movement namthana bahonare haina JUM na phongdorakre jelarungi area da lalholop NSCN I am Santi oina leibagi phibam da thugaiduna ayat apan pi haiduna lalholop jelarung United Front JUM na yaning da phongdokre JUM ki Information and Publicity Secretary Lois Gangmai na thadorake serolamada laikhidraba freedom fighter hypo zadonang buning singduna mahaki mafam da ikai kumna bo utpagi maudraga marirak suba zadonang marches de thoram jelarung miyam na pangthok na bohona bada NSCN IM na makogi propaganda tawduna miyam samam nahanba amasung lana lamjingduna hypo zadonang ge wakhalon amadi jelarung ge political movement namthana bohona de jelarung political aspiration bu mapangal thudektuna makogi aningba apamba duda miyam na sawna bohona bagi lalong sathari haire serolasina hai asigumba NSCN IM ge mabuk sengdaba amasung thawong asidagi jelarung miyam na lapna lebiyo center ga JUF ko political talk sathari ba asibu yaikai thingaina bohona riba IM ge khujin da thajabigano jelarungi political aspiration fangna budget yemna hanba laitana thaunaga loinana lanthengna kigani haina social sina phongdorakle lan manung do Manipur da miyoi kya crore gi mapu oikhrabra haibagi wahang thorakle RTI Bishnupur district ki IDP singi sana na ba lakh 35.19 ge thum laikhre haide Kumza 2023 ki May 3 dagi thokiba kanglop ki irang mari lenana moirang assembly constituency ki manung da hanglakiba relic camp sing da leiriba internal legis plus person sing da maklupa crore 25.70 rom sading tawkre haina right to information act ki makada hanglakpa wahang sing ki pakum handakta Bishnupur district ki deputy commissioner na pirakre RTI ki pakum adu da internal legis plus person IDP sing na thumsana na bagi da maklupa la kuntra manga gali sing tanama panchonga marfugi senfam sading tawki haina sopalle handaki lan manung osida kaitha kripa senfam sing ase mathok tareba mi singna loina maksijina khibra haina parubada singnaba yaba wafam kaya marom thorakpana miyokia crore kaya gi mapu oina khrabara haibagi wahang amakak thorakle moirang assembly constituency da hangliba relic camp sing da internal legis plus person lising pa lei haina parwa phawbada sahi aniga tha ahumgi oina lupa 15.52 dagi hena sabang ampham thokte masi World Health Organization na mi amana nongmada gram manga sai haina paraga thum packet amada lupa tarapi haina hot pamatam da thorako fal adune moirang assembly constituency gi tongan bu mapham da hangliba relic camp sing da changjapam lawduna leiriba IDP singi da makpunna sading tawkiba senpham lupa karor kun manga lakh humudra lising maudra humdo samaga tarani pani haina
Bisnupur District ki Deputy Commissioner RTI ki paukhum piraduna phongdokhe Deputy Commissioner pirakhiba paukhum adugi matungena Manipur da kanglup ki hana sunaba thodok hek thokraba matungda Moirang Assembly Constituency ki tongan mafam da relic kem kun hakhe madugi manungda taruk thingchen khraga hauzik relic kem taramari hangle irang hawalapa matamda IDP lising ahunga samapan supna manga relic kem singda sangjapam lawduna leirame matung tarakpada irang het kalkhalakpaga relic kem singda IDP lising mariga songa nipuni toy sangjapam lawduna leire IDP singda one time assistant oina lupa crore ani lakh manga lising humdra humdoi hak thengna yang thokre lanjenar klaba mi amamamda ahanba tangka ki oina lupa songa phanghan ke matung taraput tangkak singda lupa songa amasung lupa lising ama phanghan ki haibagi record leire haide percent pa madu kem nodal officer sing amasung kem level committee sing khothang da pi kibane haide percent pa masugi mathakta IDP singi tangai fada sang da yadra polam sing lei nabagi damak lupa crore kolumdoi lakh kun mathoi lising maudra manga samre marfu sading tauke khwaidagi yamna sading tauke basi IDP singe sapon toothbrush toothpaste maru marang ngari sing manama sing amasung zakthong gas leibada lupa crore tare lakh taramari lising marfu mapan satru kasumna mapan sading tauke baduna oide sing leibada lupa crore manga lakh homfu humdoi lising kuntrane thoi samapan ni phumathoi hawai leibada lupa crore ani lakh taramathoi lising tarane pansani asa thaw leibada lupa crore ani lakh marfu mathoi lising yang kai taruk satruk marfu thum leibada lakh kuntra manga lising taramapan songa marfu nga leibada lupa lakh kulumdoi loinana lapoi biscuit yerum amasung maggi noodles na singbal leibada lupa crore ani lakh tara sading tauki hairi IDP sing na numit khuding sijinagadaba atei polam sing leibada yamlaba sanpham adu sading tauke mopak leibada lupa lakh yankhai humdoi lising orfu mopak fidak leibada lupa lakh nipa lising kun mon leibada lupa lakh tara mathoi lising kun amasung monkhom leibada lupa lakh ani lising tara sading tauki haina palle Rims Hospital amot panathalle haina KCP PWG da thamlakhre laita lairaba single layang sang oidaba Rims Hospital amot panafik thalle haina kanglepa Communist Party PWG MC unification da thadrop serol amna phongdorakle lob asigi PRO sing khai ngan bana khuyek piduna thadrop serol amna hai mamang da lerambu deputy director sing de Rims sokhatna ba amasung meyam gi kanaga da thabak ke amarum tawrami adubo haujuk lairiba deputy director de nungi moti gum khinduna leire makhata ba staff kharana taw haiba thabak adu khaktang tawduna leire A block da leiba Rims ke staff puna amaga yanadre amasung nungsinadre hospital gi administration apandi management tamatik jadraba maramna mahaki hanagi mafam da halan khibana miyam gi afaba oigane Rims Hospital da layeng ba lakpa singna diagnostic test tawbada paisa lawri basi lokfam thokte lengak na miyam gi damak claim na test tawna ba machine thambane Rims ki doctor kharana masagi khudong chaba lawduna private hospital da practice tawringai da Rims da layeng leba miyo singda mai on sindre haina su serol sina makhata na phongdorakle PM Modi September ge ani suba sayolda Manipur da lakani panare Laivasagi Prime Minister Narendra Modi mathang tha September ge ani suba sayolda Manipur da lakani haina panare mahake khongsada sigi mangoinana hauzik lenga ke officer singna Prime Minister ge khongsada sigi mari lenana makhoi ge oiba thabak thoram sing paithatna ba haukhre thajaba yaba mafam dagi phangba fauna hai mathang tha ge taramari natraga taramanga da Prime Minister Manipur da lakna ba thorang tawri mahak Mizoram da pangthokpa railway station sangaba ge thoram ama yarom laba matungda Nong Thaklambi da Sursanpur da lakane Sursanpur da kukilu singbusing unaram laba matungda Imphal da amuk lakane mafam sida mahak public reception ama pangthok kadra natraga pangthok loidra haibadumakti chapchana khangba ngamdre noma khakki oiba khongsat asi loiraga mahak Guwahati gi damak Imphal thadokhigane adumakpu political nainaba singna phongdorakpugi matung inadi Manipur da hojik thokliba kanglukku irang asigi warosin puraktrangeda Prime Minister Manipur da lakane haba wafam asi nap chaba wale masagi sumathakta state asida president salairaga democracy gi asengba sakta matun leiringaida mahakna mangak thekatna Manipur gi miyam mangda lepkane habasi thajaningai oide adumupu mahak Mizoram amasung Assam da disoidana lakane mahaki khongsar asigi matang da BJP gi MLA kharana phongdorakpagi matungina de haujumaki oina president rule popular government ama semalakani habagi thajaba makti leitri adubu mahakna Manipur da laklam lapa matung anauba government ama senglakani habagi thajaba lei Prime Minister na Manipur da lakningbagi lokhalona se Meitei Chatlande mahak pusat nana ba wakat lakpadagi ni haide
Kuki IDP amagi sipai oiba machanupa isauna sen thakibadagi leikidre state asada hojik thokliba kanglokwi irang asina maram oiraga Sursanpurgi NS Khawjamphai village da leiba IDP amagi Kashmir da sipai oina leiba machanupa ama isauna sen thakibadagi leikidraba meoi adugi mamingna Jimmy Ngamelun Mate kawi manga suba Assam regiment da leibane Manipurgi Samphai dagini handak thokiba kanglokwi irang aduna maram oiraga mahaki mayum makai sutumna ama ata thokibane mahaki imung manung Hojik Sursanpurgi NS Khawjamphai village da lanjelaktuna IDP oina leibane army gi official source amana hairibadi haukiba August 29 gi numidangda Jammu and Kashmir gi Senap Turel gi imai ase ka hena wangkhalaktuna makoina leiriba manga suba Assam regiment ki post adu da khanghodana isau thoki loinana numidang gi amamba matamadu da irai kallaba ising isau aduna rifleman Jimmy ase sentharaga puki thaudo adugi pau phangbaga regiment adugi kangpu singna pungkun mari sumna rescue operation chathaki adubo asiba haksang oina mathang nonganba August 28 gi nungthil pung ahum tabada phangkhe thaudo asina lanjena duna leiriba mahaki imung manungda asoba saitheng ama mayokna re haide eviction chathadringai da laifam chafam sinbiyu natrabadi mafam simakta da siragani haina khunja singna phongdokhre State Sarkar ki maikai dagi lambi pakthok chakthokna bo honariba kaya asida mapung phana saugatli tawbatabu Imphal East ki lamlai kendra ki manung channa leiba Nongada lambi ki nagyata chahi yankai hompu ki mamang dagi khunda laita duna leraklaba yumsing ase eviction chathadringai mangoinana makhoi ki laifam chafam hana sinbiyu natrabadi mafam adumakta da sirabasu siragani haina ngasi Nongada awang lekai da pangthokiba pawgi mifam amada moirangthem surjina phongdokhre eviction asida chaitheng phangadoriba imung tara henbugi miyoi sing yauna pangthokiba pawgi mifam aduda moirangthem surjina makhata na haikibada makhoina hojik leiriba mafam asi sahi yankhai gi mathakta leiraklabani makhoigi leifam chapam hana sindana lambi gi nageta leiriba yum kaya namduna eviction chathaba tarabadi yum singasita leiriba miyosing atopa singda sedang pham loduna refugee amagum leigadoribara mafam aduda leiriba miyosing asi nomagi su nomlaga imung puriba ngakani maramaduna ngalingai matamdagi leiraklaba makhoigi yumsing eviction chathagani haiba asina makhoida hena awaba mayokna hale hana phongdokhe Bihar gi voter list da Myanmar amasung Bangladesh yauna foreign national kya yaure hairi Bihar gi electoral roll da India gi voter I card paiba Myanmar Afghanistan Nepal amasung Bangladesh yauna foreign national kya yaure haina report amana hairi report asna makhata na hairi badi Bihar gi electoral roll da eligible oidaba foreign national kya yaure haina handak Asia gi directive makhada nauna chathakiba special intensive revision aduda makoina pairiba voter identification documents singi marakta manadaba kya yaubana election commission of India gi maikaidagi voter lak ahum rom da nauna notice issue tawkhre election commission ki source matungina de tongan ba case sing da Bangladesh Nepal Myanmar amasung Afghanistan na sing balaibak sing dagi foreign national kya India gi voter ID card paiba thengnare hairiba sing ase electoral registration officer na handak chathakiba documents sing verification tawba da thengnarakibane Bihar gi electoral roll da foreign national kya yaubudagi nauna chatharakiba SIR adu ngasi loisalaba matung da verification adu da India gi voter I card paijarabasu eligible oidaba voter sing di nauna phonggadariba voter list asidagi lauthoklaga September 10 da publish tawragani haire special intensive revision asigi damakta yumthong sangduna sathakiba verification adu da BLO singna Nepal Bangladesh amasung Myanmar no singba yauna foreign national kaya ama thengnarakibane hairiba miyoi sing asina Indian citizen amani haiba yanabagi dama Aadhaar domicile certificate amasung ration card na singba documents ngasi leiraga pairam kibani maramaduna hadak nauna chathakiba field inquiry adudagi findings sing adugi matungina Indian citizen saraga leiram kiba foreign national sing aduda formal oina notice issue tawkhre loinana miyoi sing adu mari lenabo authority singi mamangda numitare nigi manungda appear tawduna makhogi record sing adugi matangda mayek seng thamgadabani hairi